Del tàu nó piot del tàu mấy pum eo là mấy pum quay đủ á ai giming na Julie lay from na laylon by pay village hai budi handak tho iba thodo ase konsa khunga laylon by pay karak tagi additional SP gi luching SP na luching duna ngarang konsa khunda chalure halak pada akhoi si by pay community hall manung sida mayam na meeting to rure wari sanare additional SP gi wanga pamatung inna akhoi se Santina lairage na wari se loi sanarakan sida ngasi thoi ba thodo si konsa khungi mi do mi masing chama mukti sida la akhoina ipui pa kai maram degi la ino na hanga ka na moi sina akhoi wari saba lakpani na hai adubo akhoina chair nung se puthuaga moi se phamhalaga nena ta na wari sa se na hangure moi se phik paksa ba sawatana mai mamit maong se kainop ama to urabani adubo noi ning thora ahalaman ko tho na hai akhoina kari maram dagi no noina la ki haragadi information do hana pirak pa yada brana khumure moi se adum sa ba hore adagi moi gi masin marak asida kaino haragadi apaw cobra natraga adam cobra moi anis na irang se hogatana sigi wari sa se na haiba lakpa moong se wari sa ba lakpa moong natrabani yengune mayam sina thodo ise nupi angang khai dana leilon vai phei sida khoi khusna changsan dana moi etik to ba lakpa natro mayam na su yeng biramo akhoi su pe da mani si phau bada moi na karino khalla gadi akhoi na khana ba chen ba thohan ni dana mayam na society nupi mayam society na chalu raga moi se tale akhoi site gi vai phei gi jati gi mis site gi nupa anang sing se sauraga su akhoi na then bi dana khana gumse chen na gumse Fazana ko na wari sara se na akhoi na themaga lakpa ngaptani to gadabu ikai khumna bada matik charaba pabung CM Biren amadi concern authority na athuba matamda waroisin pubira o